ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ ꯃꯈꯣꯏ ꯕꯨꯠ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥ ꯃꯌꯥꯝ, ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯇꯝꯅꯗꯨꯅ ꯀꯤꯍꯜꯂꯨꯁꯤꯗꯣ꯫ ꯑꯗꯨꯗ ꯈꯔ ꯅꯍꯥ ꯑꯣꯏꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯏꯇꯥ ꯃꯌꯥꯝ, ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯇꯝꯅꯗꯨꯅ ꯀꯤꯍꯜꯂꯨꯁꯤ꯫ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ, ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯀꯤꯅ ꯂꯩꯕ, ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯑꯩꯈꯣꯏꯅ ꯁꯤꯊ ꯅꯣꯛꯆꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯃꯊꯟꯇ ꯅꯣꯛꯆꯩ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯣꯛꯂꯤꯕꯅꯤꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨ, ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯇꯩ ꯂꯩꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯅ ꯏꯍꯦꯟ ꯍꯦꯟꯅ ꯊꯤꯈ꯭ꯔꯦ ꯍꯥꯏꯕ꯫ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯊꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯥꯕꯨ ꯊꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯍꯦꯟꯅ ꯐꯖꯔꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦ, ꯀꯩꯅꯣꯅꯦ? ꯊꯤ ꯍꯥꯏꯕꯕꯨ ꯊꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯁꯥꯎꯕꯁꯦ ꯃꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯛꯇꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯃꯔꯛꯇꯁꯨ ꯌꯥꯎꯔꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯈꯔ ꯅꯍꯥ ꯑꯣꯏꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯁꯝꯗꯨ ꯐꯣꯏꯗꯠꯅꯔꯛꯂꯝꯃꯤ꯫ ꯑꯇꯩ ꯂꯩꯔꯤꯕ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯝ ꯐꯣꯏꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯕꯨꯠ ꯅꯨꯄꯤ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯨꯠ ꯂꯨꯆꯤꯡꯕꯤ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯕꯨꯠ ꯂꯨꯆꯤꯡꯕꯤ ꯑꯗꯨꯅ ꯈꯠꯅꯔꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ తాꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ, ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯈꯨꯗꯛ ꯑꯁꯤꯗ ꯇꯣꯛꯎ꯫ ꯕꯨꯠ ꯂꯨꯆꯤꯡꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯗꯒꯤ ꯈꯠꯅꯔꯝꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯈꯠꯅꯕ ꯇꯣꯛꯈ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯝ ꯃꯅꯥ ꯑꯗꯨꯁꯨ ꯏꯐꯥ ꯐꯥꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯐꯤꯕꯝ ꯑꯃ ꯇꯥꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯊꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯊꯛ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯈ꯭ꯔꯦ꯫ ꯕꯨꯠ ꯂꯨꯆꯤꯡꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯁꯥꯊꯤꯅ ꯈꯠꯅꯔꯝꯂꯤꯕꯁꯦ? ꯑꯗꯨꯗꯈꯔ ꯅꯍꯥ ꯑꯣꯏꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯂꯨꯆꯤꯡꯕꯤ, ꯑꯩꯗꯤ ꯆꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯇꯝꯅꯗꯨꯅ ꯀꯤꯍꯜꯂꯨꯁꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯑꯇꯩ ꯂꯩꯔꯤꯕ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯤꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕ, ꯑꯗꯨꯗ ꯃꯁꯝ 2-3 ꯈꯛ ꯍꯧꯔꯤꯕꯁꯦ ꯐꯣꯏꯗꯠꯀꯦ ꯍꯥꯏꯗꯨꯅ ꯐꯣꯏꯕꯅꯤ꯫ ꯂꯨꯆꯤꯡꯕꯤ ꯑꯗꯨꯅ ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯪꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯨꯔꯤꯕꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯁꯥꯎꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯗ ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯂꯨꯆꯤꯡꯕꯤ, ꯑꯩꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃ ꯇꯧꯕꯗ ꯃꯥꯅ ꯌꯦꯠꯂꯒꯇ ꯂꯩꯔꯕꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯁꯛꯊꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯅ ꯏꯔꯥꯡ ꯍꯧꯖꯤꯟꯗꯨꯅ ꯅꯝꯗꯅ ꯃꯨꯟꯕꯤꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯈꯔ ꯅꯍꯥ ꯑꯣꯏꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯂꯨꯆꯤꯡꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯨꯆꯤꯡꯕꯤ, ꯃꯥꯅ ꯍꯥꯏꯔꯤꯕ ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯕꯅꯤ꯫ ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯅꯒ ꯅꯝꯗꯅ ꯐꯥꯕꯩ ꯃꯑꯣꯡꯗꯒ ꯍꯦꯛꯇ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯃꯈꯣꯏ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯕꯨꯠ ꯂꯨꯆꯤꯡꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯅꯈꯣꯏ ꯑꯅꯤꯅ ꯕꯨꯠ ꯄꯥꯈꯪ ꯑꯗꯨꯒꯤꯗꯃꯛꯇ ꯅꯁꯝꯒ ꯐꯣꯏꯅꯗꯅ ꯇꯧꯔꯤꯕꯅꯤꯅꯦꯀꯣ꯫ ꯑꯇꯩ ꯂꯩꯔꯤꯕ ꯕꯨꯠꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯀꯣ꯫ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯤ, ꯃꯇꯨꯡꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥꯒꯤꯗꯃꯛꯇ ꯈꯠꯅꯕ ꯌꯥꯔꯣꯏꯀꯣ꯫ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯂꯨꯆꯤꯡꯕꯤ, ꯑꯩꯈꯣꯏ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥꯒꯤ ꯃꯔꯝꯒꯤꯗꯃꯛ ꯈꯠꯅꯖꯔꯔꯣꯏꯒꯦ꯫ ꯕꯨꯠ ꯂꯨꯆꯤꯡꯕꯤ ꯑꯗꯨꯅ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯐꯖꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯨꯠ ꯂꯨꯆꯤꯡꯕꯤ ꯑꯗꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ꯫ ꯑꯇꯩ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯄꯨꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯟꯕꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯃꯈꯣꯏ ꯕꯨꯠ ꯅꯨꯄꯤꯁꯤꯡꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯑꯇꯩ ꯂꯩꯔꯤꯕ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯂꯣꯟꯅ
ꯂꯥꯛꯂꯤꯕꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯂꯥꯛꯂꯤꯕꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨ ꯕꯨꯠ ꯑꯣꯏꯖꯔꯕꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯕꯨꯠ ꯃꯥꯜꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯜꯂꯤ꯫ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ, ꯀꯤꯕꯁꯨ ꯌꯥꯝꯅ ꯀꯤꯒꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯇꯩ ꯂꯩꯔꯤꯕ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯇꯣꯞꯄ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯒꯤ ꯕꯨꯠ ꯃꯥꯟꯗꯕꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯟꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯉꯁꯤꯗꯤ ꯃꯇꯤꯛ ꯊꯣꯛꯄ ꯃꯈꯩ ꯂꯥꯛꯅꯁꯤ." ꯑꯇꯣꯞꯄ ꯕꯨꯠ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯌꯥꯏꯌꯦ, ꯃꯁꯤꯒꯤ ꯀꯤꯒꯟꯕꯤ ꯕꯨꯠ ꯂꯩꯁꯥꯕꯤꯁꯦ ꯉꯁꯤꯗꯤ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯈꯨꯝꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯟꯕꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯝꯅꯔꯒ ꯃꯈꯣꯏꯕꯨ ꯀꯤꯍꯟꯒꯅꯤ꯫ ꯑꯗꯨꯗ ꯉꯁꯤꯗꯤ ꯅꯪꯁꯨ ꯕꯨꯠ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯎꯠꯀꯗꯕꯅꯤ." ꯑꯇꯣꯞꯄ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯋꯥ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ, "ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯀꯤꯍꯟꯕ ꯉꯝꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕు ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯁꯤꯗ ꯌꯥꯎꯍꯟꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯅꯊꯟꯇ ꯑꯗꯨꯃꯛ ꯂꯩꯖꯕ ꯇꯥꯕꯅꯤ." ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯈꯟꯖꯩ, "ꯐꯩ, ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯀꯤꯍꯟꯗꯨꯅ ꯑꯩꯁꯨ ꯕꯨꯠ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯎꯠꯂꯒꯦ ꯈꯪꯒꯅꯤ." ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯇꯩ ꯂꯩꯔꯤꯕ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯇꯝꯅꯗꯨꯅ ꯀꯤꯍꯜꯂꯨꯁꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯥꯎꯒꯅꯤ, ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯀꯤꯍꯟꯒꯅꯤ." ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯇꯩ ꯕꯨꯠꯁꯤꯡ ꯑꯗꯨꯗꯤ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ꯫ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯇꯝ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯇꯨꯞꯅ ꯍꯤꯡꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ." ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯠꯂꯁꯦ ꯆꯠꯂꯁꯦ ꯍꯥꯏꯅꯗꯨꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯅꯨꯄꯤ, ꯑꯩꯁꯦ ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗꯁꯨ ꯃꯉꯥꯏ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯀꯥꯈꯠꯇ꯭ꯔꯤ꯫ ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯂꯋꯥꯏꯁꯤꯗ ꯂꯥꯛꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯋꯥꯅꯤ?" ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯊꯔꯣꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯔꯦ, ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯃꯄꯥꯅ ꯁꯨꯔꯨꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯊꯕꯛꯅꯣ? ꯌꯨꯝꯗ ꯏꯇꯨ ꯑꯆꯥ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯕ ꯃꯈꯩ ꯁꯨꯔꯨꯔꯤꯕ ꯊꯕꯛꯇꯣ ꯅꯈꯣꯏꯒꯤ ꯌꯨꯝꯕꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯆꯟꯅꯗꯗꯅ ꯍꯜꯂꯛꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ?" ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯗꯨꯗ ꯂꯨꯈꯣꯏꯗꯨ ꯇꯨꯃꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯍꯣꯏ, ꯑꯩꯅ ꯂꯣꯟꯅ ꯌꯨꯝꯕꯨꯒꯤ ꯍꯜꯂꯛꯄꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯈꯪꯂꯝꯂꯤꯕ ꯖꯥꯠꯅꯣꯅꯦ? ꯃꯁꯤꯒꯤ ꯋꯥꯁꯦ ꯈꯪꯕꯗꯤ ꯇꯣꯃꯥꯜ ꯈꯛꯇꯅꯤ꯫ ꯇꯣꯃꯥꯜꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯖꯥꯠꯂꯅꯤ." ꯇꯣꯃꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯨꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕꯅꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯍꯜꯂꯛꯄꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯨꯈꯣꯏꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯤꯕꯗꯨ ꯇꯣꯃꯥꯜꯅ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤꯗ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯇꯝꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯂꯨꯈꯣꯏꯗꯨ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯋꯥꯗꯣ ꯍꯥꯏꯔꯕꯅꯤꯅ ꯅꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ?" ꯂꯨꯈꯣꯏꯗꯨ ꯃꯔꯥꯜ ꯂꯩꯔꯕꯅꯤꯅ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯑꯩ ꯍꯌꯦꯡꯗꯒꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯑꯃꯗ ꯉꯥꯡꯅꯔꯔꯣꯏꯒꯦ꯫ ꯅꯪ ꯁꯥꯎꯔꯅꯣꯕ." "ꯀꯔꯤꯒꯤ ꯁꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯈ꯭ꯔꯒ ꯀꯔꯝꯅ ꯁꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ?" ꯂꯨꯈꯣꯏꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯣꯃꯥ, ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯀꯣ꯫ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯂꯝꯗ꯭ꯔꯕꯗꯤ ꯆꯥꯛꯀ ꯆꯥꯔꯒ ꯉꯁꯥꯏꯅ ꯇꯨꯝꯂꯝꯂꯗꯕꯅꯤꯀꯣ." ꯉꯁꯥꯏꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯃꯈꯣꯏ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯠꯅꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯅꯪꯅ ꯀꯤꯍꯜꯂꯨꯔꯣ꯫ ꯅꯪꯁꯦ ꯕꯨꯠꯅꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎꯠꯂꯨ." ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯨꯠ ꯏꯆꯦ, ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ, ꯑꯁꯨꯛ ꯀꯟꯅ ꯈꯠꯅꯔꯤꯉꯩ ꯑꯁꯤꯗ ꯇꯝꯅꯕ ꯆꯪꯂꯨꯁꯨ ꯍꯥꯏꯔꯤꯕꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯦꯛ ꯊꯦꯛꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ? ꯈꯠꯅꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯀꯤꯍꯜꯂꯨꯔꯣ ꯍꯥꯏꯔꯒ ꯅꯪꯅ ꯁꯤꯗꯅ ꯈꯨꯊꯦꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ?" ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯣꯏꯍꯦ, ꯆꯪꯂꯒꯦ. ꯇꯝꯅꯕ ꯍꯧꯔꯝꯗꯥꯏꯒꯤꯅꯤ ꯑꯩꯅ ꯈꯨꯊꯦꯛꯂꯤꯕꯁꯦ." ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯍꯣꯏ, ꯆꯪꯉꯨ.
ꯅꯪꯅ ꯇꯝꯅꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯦ ꯑꯗꯣ ꯇꯝꯅꯕꯒꯤ ꯃꯑꯣꯡꯗꯣ ꯑꯩꯅ ꯍꯥꯟꯅ ꯇꯥꯛꯀꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯣ ꯁꯦ ꯅꯈꯨꯠꯇꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕ ꯍꯣ ꯇꯥꯂꯨꯈꯣꯏ ꯑꯩ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕ ꯅꯪ ꯈꯪꯂꯅꯤꯀꯣ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯣ ꯇꯝꯅꯕꯁꯦ ꯁꯨꯃꯥꯏꯅ ꯇꯝꯅꯕ ꯑꯣꯏꯔꯦꯀꯣ ꯕꯨꯠ ꯏꯆꯦ ꯇꯝꯅꯕꯁꯦ ꯁꯨꯃꯥꯏꯅ ꯇꯝꯅꯕꯅꯤ ꯆꯪꯂꯣ ꯇꯝꯅꯔꯨꯔꯣ ꯕꯨꯠ ꯂꯩꯁꯥꯕꯤꯗꯨ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯑꯇꯩ ꯕꯨꯠ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯨꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯨꯄꯥ ꯅꯪꯅ ꯊꯃꯣꯏꯗꯨ ꯁꯤꯡꯂꯦꯀꯣ ꯃꯇꯨꯡ ꯃꯅꯥꯎ ꯍꯜꯂꯛꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏꯀꯣ ꯁꯩꯗꯅ ꯁꯥꯀꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏ ꯂꯨꯈꯣꯏꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯂꯨꯈꯣꯏꯗ ꯃꯔꯩꯒ ꯀꯣꯜꯂꯒ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ ꯍꯣ ꯇꯥꯂꯨꯈꯣꯏ ꯑꯩ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯤꯕꯣ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯁꯥꯎꯕ ꯐꯔꯨꯔꯕꯤ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ ꯍꯦ ꯅꯨꯄꯥ ꯅꯪꯗꯤ ꯍꯜꯂꯛꯄꯤ ꯅꯨꯄꯤ ꯑꯁꯦ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯃꯈꯩ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯃꯈꯣꯡ ꯑꯁꯤꯗ ꯊꯅꯝꯂꯤꯕ ꯑꯣꯏꯔꯦꯀꯣ ꯑꯁꯨꯛ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯅ ꯃꯥꯒꯤ ꯅꯨꯄꯥ ꯂꯨꯈꯣꯏꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ ꯂꯨꯈꯣꯏꯗꯨ ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯅꯨꯄꯤ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯂꯥꯜꯂꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯁꯝ ꯐꯣꯏꯔꯤꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯂꯣꯏꯅ ꯀꯣꯛꯄ ꯇꯥꯔꯦ ꯂꯦꯞꯄꯨ ꯋꯥꯅꯤ ꯅꯨꯄꯤ ꯅꯪꯕꯣ ꯀꯔꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ ꯈꯪꯗꯦꯒꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯁꯝ ꯑꯗꯨ ꯑꯗꯨꯃꯛ ꯐꯣꯏꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯍꯣ ꯇꯥꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯁꯝ ꯐꯣꯏꯗꯨꯅ ꯂꯩꯔꯤꯕꯤ ꯊꯔꯣꯗꯨ ꯌꯥꯝ ꯁꯥꯎꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯈꯥꯖꯥꯏꯗ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯥꯖꯤꯜꯂꯝꯃꯤ ꯊꯔꯣꯅ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯄ ꯑꯗꯨꯗ ꯕꯨꯠ ꯂꯩꯁꯥꯕꯤꯗꯨ ꯑꯌꯣ ꯑꯁꯨꯛ ꯀꯟꯅ ꯑꯩꯒꯤ ꯈꯖꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯂꯩꯁꯥꯕꯤꯗꯨ ꯍꯦꯛ ꯍꯦꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯤ ꯑꯁꯨꯛ ꯀꯟꯅ ꯈꯠꯅꯔꯤꯉꯩ ꯑꯁꯤꯗ ꯑꯩꯅ ꯇꯝꯅꯕ ꯆꯪꯕ ꯇꯜꯂꯦ ꯍꯥꯏꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯄꯥꯛ ꯑꯣꯏꯅ ꯆꯥꯔꯤ ꯍꯣ ꯕꯨꯠ ꯏꯆꯦ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯑꯦ ꯉꯁꯥꯏ ꯃꯈꯩ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯊꯔꯣꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯨ ꯎꯔꯒ ꯅꯣꯛꯂꯤ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁꯤꯕꯨ ꯕꯨꯠꯅꯦꯅ ꯀꯃꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣꯕ ꯕꯨꯠ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯇꯥꯍꯟꯕꯤꯁꯤ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯀꯤꯍꯜꯂꯨꯁꯨ ꯍꯥꯏꯗꯨꯅ ꯆꯪꯍꯟꯈ꯭ꯔꯒ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯈꯨꯄꯥꯛꯅ ꯊꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯅ ꯀꯞꯇꯅ ꯂꯩꯔꯤꯅꯦꯁꯦ ꯀꯞꯇꯨꯅ ꯂꯩꯔꯤꯕꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯋꯥ ꯅꯥꯏꯔꯒ ꯆꯟꯅꯗꯗꯅ ꯅꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯒꯤ ꯅꯨꯄꯥꯁꯦ ꯐꯥꯔꯒ ꯂꯩꯁꯤꯟꯒꯦꯀꯁꯨ ꯈꯟꯖꯕ ꯁꯥꯔꯗꯅ ꯍꯧꯖꯤꯛꯇꯤ ꯊꯔꯣ ꯑꯩꯒꯤ ꯏꯇꯤ ꯈꯪꯂꯝꯂꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯔꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯅꯨꯄꯤ ꯅꯪ ꯉꯁꯤꯗꯤ ꯂꯩꯔꯝꯃꯨꯗꯣ ꯈꯪꯒꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯗ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯗꯤ ꯑꯃꯠꯇꯒ ꯅꯠꯇꯦꯗꯅ ꯃꯣꯏꯅ ꯁꯨꯔꯤꯕ ꯑꯣꯏꯔꯦꯀꯣ ꯐꯩ ꯅꯨꯄꯤ ꯑꯃꯁꯤꯁꯨ ꯊꯔꯣ ꯑꯩꯒꯤ ꯏꯇꯤ ꯈꯪꯍꯟꯕ ꯇꯥꯔꯤꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯥꯎꯔꯕ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯊꯔꯣ ꯃꯥꯒꯤ ꯃꯀ꯭ꯂꯥꯞ ꯑꯗꯨ ꯆꯦꯡꯈꯩꯕꯗꯧꯅ ꯅꯤꯛꯂꯝꯃꯤ ꯂꯨꯈꯣꯏꯁꯨ ꯑꯗꯨꯃꯉꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡ ꯑꯗු ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯃꯤ ꯀꯤꯍꯜꯂꯨꯁꯨ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯅ ꯈꯨꯄꯥꯛꯅ ꯊꯥꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯞꯂꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯇꯣꯛꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯑꯣꯏꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯂꯅꯤ ꯕꯨꯠ ꯂꯩꯁꯥꯕꯤꯗꯨꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯤ ꯃꯇꯩ ꯃꯅꯥꯎ ꯀꯟꯅ ꯈꯠꯅꯔꯤꯉꯩ ꯆꯪꯕ ꯇꯜꯂꯦ ꯍꯥꯏꯖꯕꯗꯨꯅꯤ ꯅꯣꯏ ꯃꯌꯥꯝꯅ ꯅꯝꯗꯅ ꯑꯩꯕꯨ ꯊꯥꯖꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯁꯤ ꯕꯨꯠꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ ꯕꯨꯠꯇꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯨꯄꯥꯛꯅ ꯊꯥꯟꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯍꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯈꯣꯏ ꯕꯨꯠ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯨꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯔꯣꯗꯨ ꯃꯣꯏꯒ ꯌꯨꯝꯂꯣꯟꯅꯕꯤ ꯃꯥꯏꯄꯥꯛꯄꯤ ꯑꯃꯗꯤ ꯊꯥꯕꯂꯩ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯗꯨꯅ ꯍꯩ ꯃꯦꯠꯂꯒ ꯆꯥꯔꯤ
ꯃꯥꯏꯄꯥꯛꯄꯤꯅ ꯊꯥꯔꯣꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯆꯦ, ꯉꯔꯥꯡ ꯑꯍꯤꯡ ꯇꯥꯗ ꯂꯨꯈꯣꯏꯒ ꯂꯥꯎꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯃꯥꯏꯄꯥꯛꯄꯤ, ꯅꯣꯏ ꯇꯥꯗ ꯍꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯤ ꯑꯃ ꯂꯩꯕꯗꯨ, ꯑꯗꯨꯒ ꯅꯣꯏ ꯇꯥꯗꯒꯁꯦ ꯅꯛꯁꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯅ ꯍꯥꯏꯔꯝꯕ, ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯗꯨꯅ ꯅꯣꯏ ꯇꯥꯗꯗ ꯂꯥꯟ ꯇꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯔꯣꯗꯨ ꯍꯩ ꯑꯃꯦꯠꯄꯗꯨ ꯑꯃꯨꯛ ꯆꯥꯏ, ꯆꯥꯅ ꯆꯥꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯩ ꯃꯥꯏꯄꯥꯛꯄꯤ, ꯉꯔꯥꯡꯗꯤ ꯅꯪ ꯇꯥꯗꯒ ꯑꯩꯒꯁꯤ ꯊꯋꯥꯏ ꯃꯥꯡꯂꯝꯒꯗꯧꯔꯤꯗꯅ, ꯆꯦꯡ ꯂꯩꯕꯒꯤ ꯍꯤꯡꯍꯧꯕꯅꯤ꯫ ꯊꯥꯕꯂꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯊꯥꯔꯣ, ꯇꯥꯗ ꯂꯨꯈꯣꯏꯗꯤ ꯏꯆꯦꯅ ꯉꯝꯕꯗꯥꯏꯅꯦ? ꯍꯣꯏꯅꯦ, ꯅꯣꯏ ꯇꯥꯗꯕꯨꯗꯤ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯤꯒꯤ ꯃꯇꯣꯟꯗ ꯍꯥꯞꯂꯒ ꯎꯪꯂꯤꯕꯅꯤꯗꯅ꯫ ꯃꯥꯏꯄꯥꯛꯄꯤꯅ ꯑꯃꯨꯛ, ꯑꯗꯣ ꯏꯆꯦ ꯊꯥꯔꯣꯒ ꯇꯥꯗ ꯂꯨꯈꯣꯏꯒ ꯅꯣꯏ ꯑꯅꯤ ꯊꯋꯥꯏ ꯃꯥꯡꯂꯝꯒꯦ ꯇꯧꯏ ꯍꯥꯏꯔꯤꯕꯗꯨꯅ ꯃꯇꯧ ꯀꯔꯝꯅꯅꯣ ꯏꯆꯦ? ꯉꯔꯥꯡꯁꯤ ꯅꯪ ꯇꯥꯗꯒ ꯑꯩꯒ ꯀꯟꯅ ꯈꯟꯅꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯅꯪ ꯇꯥꯗꯒ ꯑꯩꯒꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯄꯅꯤ ꯃꯤ꯫ ꯑꯗꯨꯗꯅꯦ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯣꯏ ꯇꯥꯗꯁꯤ ꯑꯩꯒꯤ ꯂꯦꯡꯖꯨꯝ ꯑꯁꯤꯗ ꯊꯥꯡꯒꯠꯂꯒ ꯏꯃꯨꯡꯗ ꯁꯠ ꯆꯦꯟꯁꯤꯜꯂꯒ ꯊꯣꯡꯆꯦꯟ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯍꯧꯕꯗꯒꯤ ꯅꯣꯏ ꯇꯥꯗꯒ ꯑꯩꯒꯁꯤ ꯊꯋꯥꯏ ꯍꯤꯡꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯏꯁꯨꯅꯦ ꯅꯨꯃꯤꯗꯥꯡ ꯑꯃꯝ ꯑꯊꯦꯡꯗ ꯃꯄꯥꯜꯗ ꯊꯣꯛꯀꯅꯨ꯫ ꯊꯥꯔꯣꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯥꯏꯄꯥꯛꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯔꯗ ꯏꯆꯦ, ꯏꯆꯦꯅ ꯇꯥꯗꯗꯣ ꯏꯆꯦꯒꯤ ꯂꯦꯡꯖꯨꯝꯗ ꯊꯥꯡꯒꯠꯂꯒ ꯏꯃꯨꯡꯗ ꯁꯠ ꯆꯦꯟꯁꯤꯜꯂꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯗ꯫ ꯏꯆꯦꯒꯤ ꯍꯧꯅꯕꯤ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯤꯗꯣ ꯃꯤ ꯑꯇꯩꯅ ꯇꯧꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨ꯫ ꯊꯥꯔꯣꯁꯨ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯦ ꯑꯣꯏꯗꯕꯅꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯦ? ꯅꯪꯁꯨ ꯃꯗꯨꯒꯤ ꯕꯨꯠ ꯅꯨꯄꯤꯗꯣ ꯊꯦꯡꯅꯔꯕ ꯀꯥꯟꯗ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ꯫ ꯃꯥꯏꯄꯥꯛꯄꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯦꯅ ꯍꯥꯏꯕꯗꯣ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ꯫ ꯏꯆꯦꯅ ꯇꯥꯗꯗꯣ ꯏꯆꯦꯒꯤ ꯂꯦꯡꯖꯨꯝꯗ ꯊꯥꯡꯒꯠꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯦ ꯍꯥꯏꯕ ꯑꯣꯏꯗꯕ ꯋꯥꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯊꯥꯖꯗꯦ ꯍꯥꯏꯔꯤꯕ ꯋꯥꯁꯦ꯫ ꯊꯥꯡꯒꯠꯂꯤꯕꯨ ꯊꯥꯡꯒꯠꯂꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯔꯥ ꯍꯥꯏꯔꯗꯤ ꯍꯥꯏꯔꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯣ, ꯏꯆꯦꯒꯤꯁꯦ ꯅꯌꯨꯝꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ? ꯇꯧꯔꯦ, ꯏꯌꯨꯝꯅꯤ, ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯒꯅꯤ, ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ, ꯃꯄꯥ ꯀꯅꯥꯅ ꯃꯣꯗꯣ ꯂꯩꯆꯤꯟꯗꯣꯏꯅꯣ? ꯃꯥꯏꯄꯥꯛꯄꯤꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯩ ꯐꯩ, ꯅꯌꯨꯝ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯂꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯄꯥꯛꯄꯤꯗꯨ ꯊꯥꯔꯣꯗ ꯆꯣꯡꯁꯤꯜꯂꯒ ꯁꯝ ꯐꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯍꯩ ꯃꯦꯠꯄ ꯆꯥꯃꯤꯟꯅꯔꯝꯕꯗꯒꯤ ꯊꯥꯔꯣꯒ ꯃꯥꯏꯄꯥꯛꯄꯤꯒ ꯃꯣꯏ ꯑꯅꯤꯗꯨ ꯀꯟꯅ ꯈꯠꯅꯔꯛꯂꯝꯃꯤ꯫ ꯊꯥꯕꯂꯩꯅ ꯈꯠꯅꯔꯤꯕ ꯃꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯊꯥꯕꯂꯩꯅ ꯈꯥꯝꯗꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯔꯕꯁꯨ ꯈꯥꯝꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯁꯝ ꯐꯣꯏꯅꯔꯤꯕꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯐꯣꯏꯗꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯐꯣꯏꯅꯔꯕ ꯃꯇꯨꯡ ꯃꯥꯏꯄꯥꯛꯄꯤꯅ ꯈꯔ ꯅꯍꯥ ꯑꯣꯏꯕꯅ ꯊꯥꯔꯣꯗꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ? ꯃꯥꯏꯄꯥꯛꯄꯤ ꯑꯩꯉꯣꯟꯗ ꯍꯧꯈꯗꯅ ꯅꯌꯨꯝꯅꯦ ꯍꯥꯏꯗꯨꯅ ꯃꯤꯒꯁꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ꯫ ꯊꯥꯔꯣꯗꯨ ꯃꯥꯏꯄꯥꯛꯄꯤꯅ ꯂꯩꯃꯥꯏꯗ ꯅꯝꯁꯤꯜꯂꯒ ꯃꯁꯝ ꯐꯣꯏꯕ ꯑꯗꯨꯗ ꯅꯥꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯌꯣ ꯑꯌꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯃꯥꯏꯄꯥꯛꯄꯤ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯐꯣꯏꯔꯤꯕ ꯑꯩꯒꯤ ꯁꯝꯁꯤ ꯑꯃꯨꯛ ꯊꯥꯗꯣꯛꯅꯦꯍꯦ꯫ ꯊꯥꯕꯂꯩꯅ ꯑꯃꯨꯛ ꯃꯥꯏꯄꯥꯛꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯄꯥꯛꯄꯤ, ꯏꯆꯦ ꯊꯥꯔꯣꯒꯤ ꯃꯁꯝꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯅꯤ ꯅꯪꯕꯣ, ꯏꯆꯦ ꯊꯥꯔꯣꯁꯦ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ꯫ ꯍꯟꯗꯃꯨꯛꯇꯤ ꯃꯥꯏꯄꯥꯛꯄꯤꯁꯨ ꯊꯥꯔꯣꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯃꯥꯏꯄꯥꯛꯄꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯍꯦꯛ ꯇꯧꯔꯕ ꯉꯁꯤꯒꯤꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯅꯁꯝꯗꯣ ꯐꯣꯏꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯄꯥꯛꯄꯤ ꯑꯃꯗꯤ ꯊꯥꯕꯂꯩ ꯑꯅꯤꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯔꯣꯗꯨ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯕꯅ ꯑꯣ ꯈꯣꯡꯅ ꯀꯞꯊꯣꯔꯛꯏ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥ ꯅꯪꯅ ꯅꯆꯥꯁꯦ ꯈꯔ ꯋꯥꯡ ꯆꯥꯎꯅ ꯄꯣꯛꯄꯤꯔꯝꯕ ꯌꯥꯗꯕ꯭ꯔꯣ? ꯏꯃꯥꯅ ꯅꯆꯥꯁꯦ ꯄꯤꯁꯛ ꯄꯤꯛꯅ ꯄꯣꯛꯄꯤꯔꯝꯗꯅ ꯉꯁꯤꯗꯤ ꯃꯤꯅ ꯌꯨꯝꯗ ꯂꯥꯛꯂꯒ ꯅꯆꯥꯁꯦ ꯐꯖꯅ ꯐꯨꯊꯔꯝꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯨ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯥꯒꯤ ꯃꯃꯥꯗꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯤ꯫ ꯀꯞꯅ ꯀꯞꯅ ꯊꯥꯔꯣꯗꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯔꯤ꯫ ꯍꯦ ꯃꯥꯏꯄꯥꯛꯄꯤ ꯍꯥꯏꯕꯤ ꯍꯤꯡꯆꯥ ꯀꯣꯠꯆꯥꯕꯤ, ꯃꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ? ꯁꯝꯒꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯐꯣꯏꯗꯠꯂꯝꯂꯦꯅꯦꯁꯦ꯫ ꯊꯥꯔꯣꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯂꯝꯕꯗꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯑꯇꯩ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯇꯝꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯕꯣꯇꯣꯟ ꯀꯧꯕ ꯑꯃꯥꯏꯕ ꯑꯍꯜ ꯅꯨꯄꯥ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫
ꯃꯈꯣꯏ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯕꯣꯇꯣꯟꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯨꯝ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯈꯣꯏ ꯕꯨꯠ ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯥꯏꯕ ꯕꯣꯇꯣꯟꯒꯤ ꯌꯨꯝ ꯑꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯌꯨꯝ ꯑꯗꯨ ꯅꯤꯛꯄ ꯍꯧꯔꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯅꯥꯈꯣꯛꯂꯒ ꯇꯨꯝꯂꯝꯕ ꯑꯃꯥꯏꯕ ꯕꯣꯇꯣꯟꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯕꯣꯇꯣꯟꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯍꯥꯏ, ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯅꯣꯝꯂꯦꯅ ꯇꯧꯔꯤꯕꯁꯤꯗꯤ, ꯑꯁꯨꯛ ꯀꯟꯅ ꯖꯨꯋꯥꯔ ꯍꯥꯕꯁꯤꯗꯤ ꯑꯃꯨꯛꯇꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯀꯔꯤꯅꯣꯅꯦꯍꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯕꯣꯇꯣꯟꯗꯨ ꯃꯥꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯜ ꯑꯗꯨꯗꯒꯤ ꯇꯥꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯛꯉꯥ ꯆꯛꯉꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯃꯥꯏꯕ ꯕꯣꯇꯣꯟꯗꯤ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯀꯤꯍꯜꯂꯤꯕ ꯑꯗꯨ ꯖꯨꯋꯥꯔ ꯍꯥꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯃꯥꯏꯕ ꯕꯣꯇꯣꯟꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯒ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯆꯤꯜ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯌꯨꯝ ꯅꯤꯛꯂꯝꯂꯤꯕꯗꯨ ꯂꯦꯞꯈ꯭ꯔꯤ꯫ ꯏꯪꯅ ꯆꯤꯛꯅ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯝꯅ ꯌꯨꯝ ꯅꯤꯛꯂꯝꯕꯗꯨ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯣꯇꯣꯟꯗꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯅꯦꯅ ꯍꯦꯛꯇꯥꯏꯗ ꯉꯁꯤꯒꯤ ꯖꯨꯋꯥꯔ ꯍꯥꯕꯁꯤꯗꯤ ꯀꯟꯕꯁꯨ ꯑꯣꯈꯥꯛꯅ ꯀꯟꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯩꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤ ꯇꯦꯛꯂꯒ ꯏꯊꯛ ꯑꯁꯤꯗ ꯍꯦꯛ ꯇꯥꯗ ꯇꯥꯁꯤꯜꯂꯛꯂꯗ꯭ꯔꯥ ꯈꯟꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟꯁꯦ ꯁꯥꯠꯈ꯭ꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯇꯧꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯕꯣꯇꯣꯟꯅ ꯇꯨꯝꯊꯈꯤꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯕꯣꯇꯣꯟꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯕ ꯍꯧꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯕꯣꯇꯣꯟ ꯀꯟꯅ ꯀꯟꯅ ꯅꯥꯈꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯕꯣꯇꯣꯟꯒꯤ ꯌꯨꯝ ꯑꯗꯨ ꯑꯃꯨꯛ ꯀꯟꯅ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯇꯨꯝꯂꯝꯕ ꯑꯃꯥꯏꯕ ꯕꯣꯇꯣꯟꯗꯨ ꯈꯪꯕꯩ ꯂꯥꯛꯄꯩ ꯇꯧꯗꯨꯅ ꯑꯃꯨꯛ ꯐꯨꯠ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯍꯩꯁ, ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯒꯤ ꯌꯨꯝꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯦꯛꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯅꯗꯤ ꯑꯩ ꯈꯥꯡꯈ ꯃꯈꯥꯁꯤꯗ ꯍꯦꯛꯇ ꯆꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯕꯣꯇꯣꯟꯗꯨ ꯃꯥꯒꯤ ꯀꯥꯡꯊꯣꯜ ꯃꯈꯥꯗꯨꯗ ꯆꯪꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯆꯛꯉꯥ ꯆꯛꯉꯥ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯃꯥꯏꯕ ꯕꯣꯇꯣꯟꯗꯨ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯕꯣꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯜ ꯈꯖꯤꯛ ꯀꯜꯂꯞꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯝꯅ ꯅꯣꯛꯈꯩ ꯅꯣꯛꯊꯣꯛꯂꯨꯔꯒ ꯃꯊꯟꯇ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯖꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯩꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯨꯔꯤꯕ ꯑꯁꯤꯗ ꯁꯣꯏꯔꯦꯗꯅ ꯑꯍꯜ ꯑꯁꯤꯅ ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯈꯤꯕꯗꯨ ꯀꯥꯡꯈ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯕꯣꯇꯣꯟꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯍꯩ, ꯍꯧꯖꯤꯛꯀꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯀꯔꯤꯅꯣ? ꯅꯨꯄꯤꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯕꯣꯇꯣꯟꯗꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯇꯧꯏ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯏꯍꯦ, ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯖꯨꯋꯥꯔ ꯍꯥꯔꯤꯕꯩ ꯈꯟꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯦꯗꯅ꯫ ꯑꯗꯨꯒꯗꯤ ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯁꯤꯡꯅ ꯑꯩꯕꯨ ꯂꯛꯅꯔꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯁꯦ ꯑꯃꯥꯏꯕ ꯕꯣꯇꯣꯟꯅꯤ ꯍꯥꯏꯕꯁꯦ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ꯫ ꯐꯩ, ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯕꯨ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯅꯕꯒꯤ ꯅꯈꯣꯏꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯂꯛꯅꯕ ꯇꯥꯔꯤꯗꯅ꯫ ꯇꯁꯦꯡꯕꯁꯨ ꯑꯃꯥꯏꯕ ꯕꯣꯇꯣꯟ ꯑꯁꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯇꯨꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯄ ꯑꯗꯨꯅ ꯋꯥꯈꯜ ꯏꯉꯥꯎ ꯉꯥꯎꯕ ꯑꯗꯨꯗ ꯖꯨꯋꯥꯔ ꯍꯥꯔꯤꯕꯩ ꯈꯜꯂꯨꯕꯅ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯑꯃꯥꯏꯕ ꯕꯣꯇꯣꯟꯗꯨ ꯃꯥꯒꯤ ꯀꯥꯡꯈ ꯃꯈꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯂꯥꯏꯒꯤ ꯊꯧꯗꯧꯕꯗ ꯁꯤꯖꯤꯟꯅꯕ ꯍꯩꯖ꯭ꯔꯥꯡ ꯃꯆꯥꯗꯨꯕꯨ ꯄꯥꯏꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯕꯣꯇꯣꯟꯅ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯃꯥꯏꯕ ꯕꯣꯇꯣꯟꯕꯨ ꯂꯛꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯕ ꯃꯈꯩ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯕꯨꯠ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯆꯦꯟꯅꯔꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯣꯇꯣꯟꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯍꯩꯖ꯭ꯔꯥꯡ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯈꯔꯕꯨ ꯁꯣꯟꯗꯨꯅ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯄꯪꯍꯥꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯕꯣꯇꯣꯟꯅ ꯃꯥꯒꯤ ꯂꯥꯏꯒꯤ ꯊꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯆꯦꯟꯈ꯭ꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯈꯔꯗꯤ ꯂꯥꯏꯒꯤ ꯊꯥꯡ ꯑꯗꯨꯒꯤ ꯆꯩꯅꯥ ꯐꯪꯂꯝꯃꯤ꯫ ꯊꯥꯡꯒꯤ ꯆꯩꯅꯥ ꯐꯪꯂꯕꯤ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯌꯣ ꯑꯌꯣ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯕꯣꯇꯣꯟꯁꯨ ꯑꯗꯨꯝꯅ ꯃꯥꯒꯤ ꯂꯥꯏꯒꯤ ꯍꯩꯖ꯭ꯔꯥꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯍꯥꯏꯔꯝꯂꯒ ꯍꯥꯏꯕ ꯂꯦꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯈꯪꯕ꯭ꯔꯥ, ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯕꯨ ꯅꯈꯣꯏꯅ ꯂꯛꯅꯕꯒꯤ ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯂꯥꯏꯒꯤ ꯍꯩꯖ꯭ꯔꯥꯡ ꯑꯁꯤꯒꯤ ꯆꯩꯅꯥ ꯐꯪꯂꯤꯗꯣ꯫ ꯃꯇꯨꯡꯒ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯛꯅꯔꯕꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯆꯩꯅꯥ ꯐꯪꯒꯦꯗꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯕꯣꯇꯣꯟꯗꯨ
ꯌꯨꯝ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯕꯣꯇꯣꯟꯒꯤ ꯍꯩꯖ꯭ꯔꯥꯡꯒꯤ ꯆꯩꯅꯥ ꯐꯪꯈ꯭ꯔꯕ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯄ ꯌꯥꯎꯔꯤ꯫ ꯀꯞꯂꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯕꯣꯇꯣꯟꯒꯤ ꯂꯥꯏꯒꯤ ꯍꯩꯖ꯭ꯔꯥꯡ ꯑꯗꯨꯒꯤ ꯆꯩꯅꯥ ꯐꯪꯍꯧꯗ꯭ꯔꯕꯤ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯍꯩꯖ꯭ꯔꯥꯡꯒꯤ ꯆꯩꯅꯥ ꯐꯪꯍꯧꯗꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯂꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯇꯥ, ꯅꯪꯅ ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯀꯞꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ?" ꯑꯗꯨꯗ ꯀꯞꯂꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯇꯥ, ꯅꯪꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯍꯩꯖ꯭ꯔꯥꯡꯒꯤ ꯆꯩꯅꯥꯁꯦ ꯐꯪꯗꯗꯨꯅ ꯈꯪꯗ꯭ꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯀꯞꯅ ꯀꯞꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ, "ꯑꯌꯣ ꯑꯌꯣ ꯑꯌꯣ ꯑꯌꯣ, ꯀꯔꯤ ꯑꯍꯜꯅꯣ ꯍꯥꯏꯕꯗꯨꯕꯨ? ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯂꯛꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯁꯨꯛ ꯅꯥꯕ ꯆꯩꯅꯥ ꯑꯣꯏꯅ ꯐꯪꯂꯕꯀꯣ? ꯑꯩꯅꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯗꯨꯒꯤ ꯑꯍꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯛꯅꯖꯈ꯭ꯔꯔꯣꯏ." ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯕꯨꯠ ꯅꯨꯄꯤ ꯈꯔꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯕꯨꯠꯀꯤ ꯁꯪꯁꯥꯔ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯍꯩꯕ ꯁꯠꯄꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯍꯨꯔꯥꯟꯕ ꯁꯠꯄꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯑꯩꯈꯣꯏꯅꯤꯁꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯗꯕꯁꯦ ꯐꯅ ꯌꯥꯝꯅ ꯀꯨꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯉꯥꯅꯨ ꯍꯥ ꯀꯥꯝꯂꯕ ꯂꯥꯕ ꯐꯖꯕ ꯑꯃ ꯆꯥꯁꯤ." ꯃꯄꯨꯔꯣꯏꯕꯅ ꯉꯥꯅꯨ ꯆꯥꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯊꯣꯠꯄꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯍꯥꯎꯕ ꯆꯥꯃꯟꯗꯗꯅ ꯂꯩꯒꯁꯤ ꯇꯨ ꯍꯧꯔꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯨꯄꯥ, ꯅꯪꯅ ꯉꯥꯅꯨ ꯆꯥꯁꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯒꯗꯧꯔꯤꯕꯅꯣ?" "ꯍꯣꯏ, ꯂꯩꯔꯒ ꯆꯥꯒꯗꯕ ꯅꯠꯇꯦꯅꯦ ꯅꯨꯄꯤ, ꯍꯨꯔꯒ ꯆꯥꯒꯗꯕꯅꯤꯅꯦ ꯑꯄꯪꯕꯤ ꯅꯪꯕꯣ." "ꯅꯨꯄꯥ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯗꯨꯅ ꯆꯥꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯂꯩꯔꯒ ꯍꯥꯎꯅ ꯆꯥꯕꯗꯤ ꯌꯥꯗꯕ꯭ꯔꯣ?" "ꯅꯨꯄꯤ, ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯁꯦ ꯊꯕꯛ ꯁꯨꯕ ꯑꯁꯤ ꯀꯌꯥ ꯍꯩꯅꯗꯦ ꯍꯥꯏꯕ꯫ ꯑꯩꯅ ꯍꯩꯕ ꯍꯥꯏꯕꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤ ꯈꯛꯇꯅꯤ." ꯇꯊꯣꯠꯄꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯅꯔꯕꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯪꯂꯕꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯁꯠꯄꯗꯤ ꯑꯍꯤꯡ ꯀꯅꯥꯒꯤꯗ ꯍꯨꯔꯥꯟꯕ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯊꯥꯗꯔꯤ꯫ ꯁꯠꯄꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯂꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯉꯥꯅꯨ ꯐꯖꯕ ꯍꯥ ꯀꯥꯝꯕ ꯂꯩ꯫ ꯍꯣꯔꯦꯟꯗꯤ ꯈꯨꯔꯥ ꯑꯃꯨꯒꯤ ꯂꯩꯔꯤꯕ ꯉꯥꯅꯨꯗꯨ ꯑꯣꯏꯅ ꯁꯠꯂꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯁꯠꯄꯗꯨ ꯃꯥꯏꯊꯣꯡꯗ ꯃꯀꯥ ಲಾಮ್ꯅ ꯅꯣꯛꯆꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯤ ꯄꯨꯝꯅꯃꯛꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ꯫ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨ ꯆꯠꯅ ꯆꯠꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ, "ꯑꯩꯁꯤꯕꯨ ꯀꯔꯤꯒꯤ ꯕꯨꯠ ꯃꯥꯜꯂꯝꯗ꯭ꯔꯤꯕꯅꯣ ꯈꯪꯗꯦꯕ꯫ ꯑꯇꯩ ꯕꯨꯠ ꯏꯆꯦꯁꯤꯡꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯅꯕꯁꯦ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ꯫ ꯉꯍꯥꯟ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯅ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯅꯣꯡꯃꯗꯤ ꯑꯩꯅ ꯑꯃꯨꯛ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯗꯣꯏꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯔ ꯂꯥꯞꯇꯛꯅ ꯋꯥꯄꯜ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯀꯅꯥꯅꯣ ꯑꯁꯤꯗ ꯋꯥꯄꯜ ꯃꯈꯣꯡ ꯃꯔꯨꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯛꯊꯤꯕ ꯕꯨꯠ ꯄꯥꯈꯪꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯣꯏꯔꯝꯂꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯑꯁꯤꯗ ꯀꯣꯏꯏꯟ ꯑꯃꯨꯛ ꯏꯟꯅꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯂꯨꯝꯂꯒ ꯌꯦꯡꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯍꯨꯔꯥꯟꯕ ꯁꯠꯄꯅꯤ꯫ ꯍꯨꯔꯥꯟꯕ ꯁꯠꯄꯗꯨ ꯉꯥꯅꯨ ꯍꯨꯔꯥꯟꯒꯗꯕꯩ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯁꯠꯄꯗꯨ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯉꯁꯤꯗꯤ ꯈꯨꯔꯥ ꯑꯃꯨꯒꯤ ꯂꯩꯔꯤꯕ ꯍꯥ ꯀꯥꯝꯂꯕ ꯉꯥꯅꯨ ꯂꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯐꯖꯕ ꯑꯃ ꯍꯦꯛꯇ ꯁꯠꯂꯒꯦ ꯈꯪꯒꯅꯤ." ꯁꯤ ꯍꯥꯏꯔꯒ ꯍꯨꯔꯥꯟꯕ ꯁꯠꯄꯗꯨ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯑꯃꯨꯒꯤ ꯍꯤꯡꯈꯣꯜ ꯃꯅꯨꯡꯗ ꯐꯟ ꯆꯣꯡꯁꯤꯟꯈꯤ꯫ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯕꯨꯠ ꯂꯩꯁꯥꯕꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯑꯣ, ꯉꯁꯥꯏ ꯃꯈꯩ ꯋꯥꯄꯜ ꯃꯈꯣꯡ ꯑꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯦꯀꯣ? ꯐꯩ, ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯀꯤꯍꯜꯂꯒꯦ ꯈꯪꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯁꯠꯄꯅ ꯆꯣꯡꯁꯤꯟꯈꯤꯕ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯃꯥꯁꯨ ꯆꯣꯡꯁꯤꯟꯈꯤ꯫ ꯍꯤꯡꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥꯅꯨ ꯃꯀꯣꯜ ꯑꯗꯨꯗꯒꯤ ꯐꯖꯕ ꯉꯥꯅꯨ ꯂꯥꯕ ꯑꯅꯤ ꯁꯠꯇꯨꯅ ꯍꯨꯔꯥꯟꯕ ꯁꯠꯄꯗꯨ ꯍꯤꯡꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯛꯊꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯈꯪꯅꯔꯝꯃꯤ꯫ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨ ꯍꯨꯔꯥꯟꯕ ꯁꯠꯄꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯁꯠꯄ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤ, ꯑꯗꯨꯅ ꯕꯨꯠꯅ ꯐꯥꯎꯕ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯀꯤꯔꯤꯕꯅꯤ꯫ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯤꯗꯨꯅ ꯃꯅꯤꯡ ꯍꯟꯈꯤꯕ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯁꯠꯄꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯑꯩꯗꯤ ꯃꯄꯨ ꯑꯣꯏꯔꯕꯣꯏ ꯈꯟꯗꯅ ꯀꯌꯥꯗꯤ ꯄꯥꯈꯠꯂꯨꯔꯦ, ꯑꯗꯨꯒꯗꯤ ꯃꯥꯁꯨ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯝꯃꯕ꯫
ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ ꯍꯨꯔꯥꯟꯕ ꯑꯅꯤ ꯍꯨꯔꯥꯟꯐꯝꯗ ꯁꯛꯈꯪꯅꯩ ꯍꯥꯏꯗꯨꯅꯤꯅꯦ ꯁꯤꯗꯤ ꯍꯨꯔꯥꯟꯕ ꯁꯠꯄ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯁꯦ ꯃꯄꯨ ꯃꯥꯟꯗꯅ ꯃꯤꯍꯨꯟꯒꯁꯦ ꯌꯧꯔꯨꯔꯕꯅꯤ ꯑꯗꯨꯒꯗꯤ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯦꯀꯣ ꯍꯨꯔꯥꯟꯕ ꯁꯠꯄꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯁ ꯃꯁꯛ ꯈꯨꯊꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯄꯥꯈꯪꯁꯤꯡꯅ ꯃꯁꯛ ꯊꯤꯑꯦ ꯍꯥꯏꯔꯤꯕ ꯑꯗꯨꯗꯩꯗꯤ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤ ꯍꯨꯔꯥꯟꯕꯁꯤꯅ ꯍꯦꯟꯅ ꯊꯤꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯅꯗꯤ ꯑꯩꯁꯦ ꯕꯨꯠꯅꯦ ꯍꯥꯏꯕ ꯈꯪꯖꯗꯗꯅ ꯃꯥꯒꯨꯝꯅ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯣꯏ ꯈꯟꯈ꯭ꯔꯦꯅꯦ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯁꯠꯄꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯨꯔꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯍꯨꯔꯥꯟꯕ ꯈꯛꯇꯅ ꯈꯪꯒꯅꯤ ꯑꯇꯩ ꯀꯅꯥꯃꯠꯇꯅ ꯈꯪꯕꯤꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯕ ꯅꯠꯇꯦ ꯍꯨꯗꯧꯕ ꯄꯣꯠꯇꯣ ꯁꯠ ꯍꯨꯔꯒ ꯁꯠ ꯍꯜꯍꯧꯕ ꯑꯁꯤꯅ ꯍꯨꯔꯥꯟꯕ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯁꯤ ꯑꯩꯅ ꯁꯠꯂꯛꯂꯤꯕ ꯉꯥꯅꯨ ꯑꯅꯤꯁꯦ ꯅꯪ ꯑꯃ ꯂꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯁꯠꯄꯅ ꯉꯥꯅꯨ ꯑꯃꯕꯨ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯄꯤꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯠꯄꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯃꯤ ꯀꯤꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯤ ꯑꯗꯨꯕꯨ ꯎꯕꯗ ꯀꯤꯔꯗꯨꯅ ꯀꯟꯅ ꯀꯞꯂꯤ ꯃꯇꯧ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯁꯠꯄꯗꯨ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯃꯄꯨ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯅꯪꯁꯨ ꯆꯦꯜꯂꯨ ꯑꯩꯁꯨ ꯆꯦꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯦꯟꯕ ꯍꯧꯏ ꯃꯄꯥꯜꯗ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯈꯨꯔꯥ ꯑꯃꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯍꯥꯏ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯈꯨꯔꯥ ꯑꯃꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯁꯠꯄꯗꯨ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯎꯞꯂꯒ ꯇꯥꯏ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯈꯨꯔꯥ ꯑꯃꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯁꯠꯄꯅ ꯆꯦꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ ꯍꯨꯔꯥꯟꯕ ꯁꯠꯄꯗꯨ ꯈꯨꯗꯤ ꯊꯤꯖꯤꯟꯕꯒꯤ ꯎꯞꯂꯝꯕꯗꯒꯤ ꯁꯟ ꯁꯥꯔꯒ ꯃꯅꯤꯡꯂꯣꯝꯗ ꯈꯣꯡ ꯑꯅꯤ ꯀꯥꯔꯛꯇ ꯍꯦꯛ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯃꯥꯅ ꯍꯨꯔꯥꯟꯕꯤꯅꯤ ꯈꯟꯗꯨꯅ ꯋꯥꯔꯤ ꯁꯥꯖꯤꯜꯂꯨꯔꯤꯕ ꯑꯗꯨ ꯃꯈꯣꯡꯒ ꯂꯩꯃꯥꯏꯒ ꯊꯦꯡꯅꯗꯕꯤ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯆꯦꯜꯂꯛꯂꯤꯕꯗꯨ ꯍꯦꯛ ꯎꯕꯗ ꯍꯨꯔꯥꯟꯕ ꯁꯠꯄꯗꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯣꯏ ꯏꯃꯥ ꯃꯁꯤꯗꯤ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯚꯨꯠ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯆꯦꯜꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯁꯠꯄꯗꯨ ꯍꯧꯒꯠꯂꯒ ꯍꯧ ꯊꯥꯕ ꯃꯈꯩ ꯀꯟꯅ ꯆꯦꯟꯈꯤ ꯍꯤꯡꯈꯣꯜ ꯃꯄꯨ ꯑꯣꯏꯔꯤꯕ ꯈꯨꯔꯥ ꯑꯃꯨ ꯍꯨꯔꯥꯟꯕ ꯁꯠꯄ ꯑꯃꯗꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯝꯖꯦꯜ ꯇꯥꯟꯅꯕꯗꯨ ꯃꯉꯥꯏ ꯍꯤꯡꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯑꯔꯩꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯅꯗꯨꯅ ꯆꯦꯜꯂꯤ ꯍꯨꯔꯥꯟꯕ ꯁꯠꯄꯗꯤ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨ ꯐꯠ ꯀꯥꯟꯊꯣꯛꯂꯒ ꯆꯦꯟꯈꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨ ꯀꯥꯟꯊꯣꯛꯈꯤ ꯑꯗꯨꯕꯨ ꯈꯨꯔꯥ ꯑꯃꯨꯗꯤ ꯀꯥꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯎꯔꯒ ꯂꯩꯍꯧꯏ ꯍꯨꯔꯥꯟꯕ ꯁꯠꯄꯗꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯗꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯍꯤꯡꯈꯣꯜ ꯃꯄꯨ ꯑꯃꯨꯅ ꯇꯥꯟꯅꯔꯛꯂꯤ ꯈꯟꯗꯨꯅ ꯀꯤꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯕꯨꯠ ꯅꯨꯄꯤ ꯈꯔ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯍꯨꯔꯥꯟꯕ ꯁꯠꯄꯒꯤ ꯇꯨꯡꯗ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯈꯨꯠ ꯃꯁꯥꯎ ꯇꯧꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯇꯩ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯃꯌꯥꯝ ꯌꯦꯡꯉꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯅꯨꯄꯥ ꯑꯃ ꯀꯤꯍꯟꯗꯨꯅ ꯇꯥꯟꯅꯔꯤꯕꯁꯦ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯀꯤꯍꯟꯕ ꯉꯝꯂꯕꯗꯤ ꯕꯨꯠ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯐꯥꯎꯕꯗꯤ ꯃꯥꯡꯗ꯭ꯔꯦꯗꯅ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯀꯤꯗꯨꯅ ꯆꯦꯟꯐꯝ ꯈꯪꯗꯕꯗꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡꯗ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯆꯦꯜꯂꯤꯕꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯣꯏ ꯏꯅꯥꯎ ꯅꯨꯄꯥꯗꯨ ꯐꯪꯅꯕ ꯈꯔ ꯀꯟꯅ ꯆꯦꯜꯂꯣ ꯑꯁꯨꯝꯅ ꯕꯨꯠ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯂꯥꯎꯔꯛꯄ ꯑꯁꯤꯗ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯕꯨꯠ ꯏꯆꯦꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯃꯥꯡꯗ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯦ ꯑꯩꯅ ꯀꯤꯍꯟꯗꯨꯅ ꯇꯥꯟꯅꯔꯤꯕꯣꯏ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯀꯤꯗꯨꯅ ꯆꯦꯜꯂꯤꯕꯁꯦ ꯃꯣꯏꯅꯗꯤ ꯈꯪꯕ ꯅꯠꯇꯦꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯕꯨꯠ ꯏꯆꯦꯁꯤꯡꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥꯁꯦ ꯑꯩꯅ ꯇꯥꯟꯅꯕ ꯃꯥꯟꯅꯕ ꯕꯨꯠ ꯏꯆꯦꯁꯤꯡ ꯑꯁꯤꯗ ꯑꯩꯁꯨ ꯂꯥꯎꯗꯨꯅ ꯈꯨꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯕꯨꯠ ꯃꯆꯦꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯏꯆꯦ ꯑꯩꯒꯤ ꯃꯥꯡꯗ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯦ ꯐꯥꯗꯨꯅ ꯏꯆꯦꯁꯤꯡꯒꯤ ꯅꯥꯛꯇ ꯄꯨꯖꯔꯛꯂꯒꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯁꯠꯄꯗꯤ ꯆꯦꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯀꯞꯅ ꯑꯁꯨꯝꯅꯁꯨ ꯃꯊꯟꯇ ꯍꯥꯏꯖꯔꯤ ꯍꯩꯁ ꯕꯨꯠ ꯑꯁꯤꯗꯤ ꯑꯃꯈꯛꯇꯒ ꯅꯠꯇꯦꯅ ꯑꯇꯩꯁꯨ ꯌꯥꯎꯔꯤꯅ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯁꯠꯄ ꯑꯩ ꯂꯣꯏꯔꯗ꯭ꯔꯥ ꯉꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯃꯤꯒꯤ ꯌꯦꯟ ꯈꯔ ꯆꯠ ꯉꯥꯅꯨ ꯈꯔ ꯆꯠꯇꯧꯕꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏꯁꯨ ꯑꯣꯏꯅ ꯆꯠꯈꯤꯕ ꯇꯥꯔꯕꯀꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯨꯔꯥꯟꯕ ꯆꯠꯀꯅꯣ ꯍꯥꯏꯖꯕꯗꯣ ꯍꯦꯛ ꯏꯟꯖꯔꯝꯂꯕꯁꯨ ꯐꯒꯗꯕꯅꯤ ꯅꯨꯄꯤꯒꯤ ꯋꯥ ꯂꯧꯔꯕꯗꯤ
ꯅꯨꯄꯤꯅ ꯉꯝꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯂꯧꯈꯤꯗꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ꯫ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯕꯅ ꯃꯥꯒꯤ ꯕꯨꯠ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯁꯠꯄꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤꯗꯅ ꯕꯨꯠ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯤ ꯍꯥꯏꯕꯗ ꯕꯨꯠ ꯅꯆꯦ ꯑꯩꯈꯣꯏꯗꯤ ꯆꯥꯎꯊꯣꯛꯆꯩ꯫ ꯏꯅꯥꯎꯅ ꯑꯗꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯀꯤꯍꯟꯕ ꯉꯝꯂꯗꯕꯨ ꯑꯩꯈꯣꯏꯅ ꯏꯅꯥꯎꯕꯨ ꯀꯔꯤꯒꯤ ꯏꯟꯊꯣꯛꯂꯨꯒꯗꯒꯦ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯅꯥꯎꯕꯨ ꯅꯆꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯏꯟꯊꯣꯛꯂꯔꯣꯏꯀꯣ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯕꯨꯠ ꯃꯆꯦ ꯑꯗꯨꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯕꯨꯠ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯍꯨꯔꯥꯟꯕ ꯁꯠꯄꯁꯨ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯗꯨꯕꯨ ꯇꯝꯖꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯁꯠꯄꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯒꯦ꯫ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯁꯠꯄꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯇꯧꯔꯔꯣꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤ ꯅꯨꯄꯥ, ꯑꯩꯅ ꯉꯍꯥꯟꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯕꯒꯤ ꯁꯤꯟꯐꯝ ꯑꯗꯣ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯖꯕꯗꯣ꯫ ꯅꯨꯄꯤ, ꯑꯩ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯂꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯗꯁꯤ꯫ ꯅꯨꯄꯥ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯗꯨꯅ ꯑꯍꯥꯎꯕ ꯐꯅꯌꯥꯝꯅ ꯆꯥꯔꯕꯁꯨ ꯃꯗꯨꯅ ꯍꯛꯆꯥꯡꯗ ꯍꯨ ꯑꯣꯟꯗꯨꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯨꯛꯅꯨꯡ ꯑꯁꯤꯗ ꯆꯥꯛꯊꯦꯔꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯋꯥꯅ ꯇꯥꯟꯖꯗꯨꯅ ꯐꯪꯖꯔꯛꯄ ꯈꯔꯗꯨꯅ ꯏꯇꯩ ꯏꯅꯥꯎ ꯍꯥꯎꯔꯕꯁꯨ ꯍꯥꯎꯇ꯭ꯔꯕꯁꯨ ꯑꯔꯩꯕ ꯈꯔꯗꯨ ꯌꯦꯟꯅ ꯌꯦꯟꯅ ꯆꯥꯃꯤꯟꯅꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯕꯗꯨ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯍꯨꯔꯥꯟꯕ ꯁꯠꯄꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤ꯫ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯆꯦꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤ꯫